Ahanbada maruiba pau Imoyno ima irat numit ka mari leinana Department of Fisheries na hapta kangjebungda pangthokliba ngagi melana miyamda achauba inot piba ngamle. Lamdam asida tangdu leitaba hanjil handuna ingna chikna leinaba amadi lan asina maram oiraga lanjinaduna relief camp ta leiba singidama paikhatkadaba khongthang kayagi matangda Governor Ajay Kumar Bhalana tongan baluchingba kaya unakre. Center na lupa crore lakh ama lishing humfutara hundoi shupna kuntra gi tax devolution ki senfam release tawkibagi manungda Manipur gi oina lupa crore lising amaga jani kuntra nipan tasmik mapan yaure. Amadi Manipur Police amasung kuntra nipan suba Assam Rifles ki apunba team amana Tuisolan Village ki Barak Turel Mapandagi Mar People's Convention Democratic ki active kadar ama brown sugar amasung explosive device kaya ga konena fagat pangapre.